ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡ ꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 19 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀ꯭ꯋꯥꯛꯂꯩꯗꯣ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯀꯥ ꯇꯝꯅ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯂꯕꯗ ꯊꯣꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯑꯀꯟꯕ ꯁꯥꯎꯝ ꯑꯃꯒ ꯂꯣꯏꯅꯅ ꯐꯛꯀꯥꯏꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯟ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀ꯭ꯋꯥꯛꯂꯩꯅ ꯃꯉꯛ ꯃꯔꯨ ꯐꯣꯏꯗꯠꯇꯨꯅ ꯇꯝꯊꯤꯅ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯀ꯭ꯋꯥꯛꯂꯩ ꯃꯍꯥꯛꯀꯤ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯂꯣꯟꯅ ꯆꯪꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯃꯅꯥꯏ ꯃꯁꯜ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯂꯩꯔꯝꯕ ꯖꯒꯥꯗꯨꯗ ꯃꯊꯪ ꯃꯊꯪ ꯍꯧꯒꯠꯅꯔꯛꯂꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯀꯩꯐꯥꯔꯦꯜꯁꯨ ꯃꯃꯥꯅ ꯋꯥꯟꯊꯅꯕꯒꯤ ꯃꯌꯥꯝꯕꯨ ꯄꯪꯊꯅꯕ ꯁꯨꯝꯈꯤꯕꯗꯨꯗ ꯃꯍꯥꯛꯁꯨ ꯋꯥꯟꯊꯔꯨꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯨꯝꯅꯃꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯣ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯗꯤ ꯃꯥꯅ ꯂꯩꯅꯔꯨꯕ ꯖꯒꯥꯗꯨꯗ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯔꯛꯂꯕꯅꯤꯅ ꯀꯔꯤ ꯊꯣꯛꯈ꯭ꯔꯦ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯅꯤꯡꯊꯧꯒꯤ ꯀꯥ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯃꯊꯪ ꯂꯥꯎ ꯈꯣꯡꯗꯨꯅ ꯄꯥꯎ ꯄꯤꯅꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯀꯣꯅꯨꯡꯗꯣ ꯁꯔꯥꯁꯜꯂꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀ꯭ꯋꯥꯛꯂꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯥꯆꯤꯜ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ? ꯍꯧꯖꯤꯛꯇꯤ ꯕꯤꯚꯥꯔꯦꯜꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯗ ꯇꯞꯅ ꯀꯧꯔꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯗꯤ ꯃꯍꯥꯛꯇꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯦ ꯈꯜꯂꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯚꯥꯔꯦꯜꯅ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯕꯨ ꯀꯧꯔꯛꯄꯗꯨꯗ ꯈꯣꯟꯖꯦꯜ ꯈꯪꯂꯕ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯅ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯃꯩꯁꯨ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯚꯥꯔꯦꯜꯅ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯗꯣ ꯏꯃꯨꯡꯗ ꯄꯔꯞ ꯏꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯁꯨ ꯏꯃꯨꯡ ꯆꯪꯂꯛꯏ꯫ ꯇꯧꯔꯤꯕꯁꯤꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯗꯤ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯕꯒꯦ? ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯚꯥꯔꯦꯜꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯝꯂꯕ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯛꯄꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩꯒꯤ ꯑꯁꯤꯒ ꯅꯪꯒꯤ ꯁꯅꯥ ꯀꯣꯅꯨꯡꯒꯗꯤ ꯄꯪꯂꯥꯞꯁꯨ ꯂꯥꯞꯅꯕ ꯅꯠꯇ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯂꯣꯠꯂꯤ ꯍꯥꯏꯕꯁꯤ ꯀꯅꯥꯒꯨꯝꯕꯅ ꯈꯪꯈ꯭ꯔꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯈꯤꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯄ ꯍꯥꯏꯕꯗꯣ ꯈꯨꯗꯣꯡ ꯆꯥꯔꯣꯏ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯕꯤꯚꯥꯔꯦꯜꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯃꯁꯨꯝꯅ ꯇꯧꯗꯨꯅ ꯕꯤꯚꯥꯔꯦꯜ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯒꯤ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯐꯥꯎꯕꯗ ꯃꯄꯥꯜ ꯊꯣꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯗꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯔꯥꯡ ꯅꯤꯡꯊꯧ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯔꯥꯡ ꯇꯧꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯑꯃꯗꯤ ꯕꯤꯚꯥꯔꯦꯜꯁꯨ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯅꯤꯡꯊꯧꯒꯤ ꯐꯝꯗꯤ ꯍꯥꯡꯕ ꯌꯥꯗꯕꯅꯤꯅ ꯀꯩꯐꯥꯔꯦꯜꯅ ꯑꯣꯏꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯣꯏꯅꯅꯕ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯤꯡꯊꯧ ꯂꯥꯎꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞꯅꯔꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯀ꯭ꯋꯥꯛꯂꯩꯁꯨ ꯀꯩꯁꯨꯝꯁꯪꯗꯒꯤ ꯊꯥꯗꯣꯛꯂꯦ꯫ ꯀ꯭ꯋꯥꯛꯂꯩꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯅ ꯅꯤꯡꯊꯧ ꯑꯁꯤꯅ ꯑꯁꯤꯒꯨꯝꯂꯕ ꯐꯤꯕꯝ ꯑꯃꯗ ꯁꯤꯔꯝꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯀ꯭ꯋꯥꯛꯂꯩꯅ ꯇꯧꯕ ꯑꯣꯏꯔꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯀ꯭ꯋꯥꯛꯂꯩꯕꯨ ꯊꯥꯗꯣꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯀꯩꯐꯥꯔꯦꯜꯅꯁꯨ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯣꯏꯅꯃꯛ ꯂꯩꯔꯕꯅꯤꯅ ꯍꯥꯏꯕꯗꯤ ꯀꯩꯐꯥꯔꯦꯜꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯅꯤꯅ ꯃꯍꯥꯛꯅꯁꯨ ꯃꯃꯥꯒꯤ ꯃꯃꯥ ꯀ꯭ꯋꯥꯛꯂꯩꯕꯨ ꯊꯥꯗꯣꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯂꯩꯔꯕꯅꯤ꯫ ꯀ꯭ꯋꯥꯛꯂꯩ ꯑꯃꯗꯤ ꯀꯩꯐꯥꯔꯦꯜꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯔꯦ ꯍꯥꯏꯕꯁꯤ ꯕꯤꯚꯥꯔꯦꯜꯒꯤ ꯃꯃꯥ ꯅꯤꯡꯊꯧꯒꯤ ꯔꯥꯅꯤ ꯑꯍꯜꯅꯁꯨ ꯈꯪꯂꯦ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯀꯩꯐꯥꯔꯦꯜꯒꯤ ꯃꯃꯥ ꯀ꯭ꯋꯥꯛꯂꯩꯅ ꯀꯩꯐꯥꯔꯦꯜꯗ ꯏꯟꯁꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯕꯤꯚꯥꯔꯦꯜꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ
ख्वाइदगी हेन खुदोंग चादबा लैनुंग साबा यामतम थीबा कैसुम संग अदुदा थमनबा हाइबदगी कैफारेल न याथंग तौदुना हौजिक्ति पिबारेल की ममा अदो ओट नैदुना हौजिक्ति कैसुम संग लैनुंग लैबा अदुदा थमख्रे मतौ असुमना तौदुना मतम खरा हौख्रे हौजिक्ति क्वाक्लई अमति कैफारेल मखोयनी सना कोनु अदुदा हाइना हुमना तौनिंगबदा तौदुना पालरी मखोयनी की थौरांग अदुसु कैफारेल बु निंथौ ओहनबा असिनी मदुमक थोक्तुना हौजिक्ति कैफारेल ना निंथौ ओइरी ममा मचा अनिदो निंगब थुंगले हाइदुना मका लामना लैरी सोमदा नाकल अमदना चिंगनुंग सातपी अमदी पिबारेल मखोय अनिदो वा तानरी मसिदगी चिंगनुंग सातपी महाना तौगे खल्लिबा थबक अदो हौजिक्ति पांथोकपा यारी पांथोकपा हौरगे हाइदुना चपचुंगना लेपख्रे नुमित्तो नोंथी नोंमुंगबा मतमनी अहिंगी मतम ओइसिल्लकपा अदुदा चिंगनुंग सातपी कना खंखिनी उखिनी हाइबगी मतागुम तपना फमुंगदगी कुमथरकलगा मापालदा परब परब थोलकले नोंथी नोंमुंगबा नुमित ओइबगा थासो मथ थोक्ति पुम्मम ममले नाकल अमदना सना कुनुंग लैरिबा मियोय पुनमक यामना नुंगाइना पोथानरी हाइबदी क्वाक्लई अमदी कैफारेल मागी मंत्री मंदोन फमनाइबसिंग मधुगी मतुंग लानमिसिंग अदुदी मागे मागे तौफम थोकपा थबक अदुमक तौदुन लैनरिबनी नाकल अमदना चिंगनुंग सातपी तपना हौगलकलगा मखोयगी युमगी कौबिला परेंग सांगना हौरिबा वापल उपल लुइना तौबा मफम मदुदा लाक्ले मधुगी मतुंग चिंगनुंग सातपीदो तपना फमथरगा महांगना पायरक्लिबा मतोन अनी लोंबा थांग सोरी अदुना लैमाइदा युंगसिल्लगा लैवा खरा सोनबा हौरक्ली मधुगी मतुंग थांग सोरी अदो लैमाइदगी फुकटलकपददी थांग सोरी अदुना थिनखिबा जगारुदगी अतत अखम लैतना अंगांगबा इखिक्सिंग बिरि बिरि थोरक्ली मधुगी मतुंग चिंगनुंग सातपीना लैवा खरा सोंदुना लिंगजेलदा कन्न कन्न कौरक्ली मधुगी मतुंग चिंगनुंग सातपीना महाना पुथोरकपा पोटलम चैलमसिंग अदुदा लैवा खरासु सोंदुना हौजिक्ति महाकी थौ तौबा हौरक्ले सोमदा नाकल अमदना कमदौरी क्वाक्लई मचानुपा कैफारेल हौजिक्ति सना कुनुंग अदुगी लैपाक अदुगी निंथौ ओइरबनिना यामना नुंगाइना महाकी फमुंग अदुदा तुमलगा लैरी तंजा अदुदनी कैफारेलगी कागी थोंग अदुदा कोक कोक लाउना थिलकली अदुमना थिलकपदुदा कैफारेलदो तुमलंबदगी मिकप थोरकले अदुगा ऐ कनानोने अईगे थोंदो थिल्लिबसिबो आई नखोई कना कदा लैबरो कैफारेलगी खोंजल ताबदा थोंगाक्लिबा मनाइसिंगना इनिंग थौ इबुंगो खोई लेजि करी ताक्पिगेथबा आई अईना तुमलिङैदा थोंग थिल्लिबदु करिगिनो अईगोंदा करी हाइनिंगबा लै ए इनिंग थौ इबुंगो अईखोइदि थोंग थिनखिबा लैति अदुगा कना अमत्तसु थोंगदो थिनखिबा लैति इनिंग थौगी खोमलेन मंगलान ओइरिनी ओ फरे फरे थोंग चेतना ngaउ असमना हाइरगा हिपथख्री महांगना अदुमना फमुंगदगी हिपथगे हाइदुना हेक तौबगा मनाइसिंग अदुदा थोंगसु लोलसनख्री अदुबु तंजा अदुदा कैफारेलना महाकी कांखरोमदा करिगुम्बा अमा सटलौना चंखिबदो हाइफेट उहौबदगी महांगना फट हौगलई असुमना कैफारेलना है करिनो हुजकिदुदि असुमना खल्लगा महांगना फमुंग अदुदगी तपना पाक्थरगा कांखरोमदा येंगलकपदा कांखदोमदा मियोइबगी मखुट मानबा ई थांगदना ngौरो ngौबा खुजिन सांग सांगबा अदुगा अमुबा करिनो खंगदबा मयाम अमसु चनप चनप लाउना पक्पा खुछाबा फट चिंगसिनखिबदो कैफारेल उहौरे मधु उबदा कैफारेल ममित मना खंगसिंग सिंगलदुना कइनो हुजकिदुदि अईगे मिटनारे
ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ꯫ ꯀꯥꯡ ꯈꯁꯤꯗ ꯀꯅꯥ ꯂꯩꯔꯤꯕ ꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯀꯩꯐꯥꯔꯦꯜ ꯇꯞꯅ ꯀꯥꯡ ꯈꯔꯣꯝꯗ ꯌꯥꯝꯅ ꯀꯤꯅ ꯄꯥꯛꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯥꯡ ꯈꯛꯇ ꯃꯍꯥꯛꯅ ꯄꯥꯛꯊꯔꯒ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯩꯐꯥꯔꯦꯜꯅ ꯀꯅꯥꯁꯨ ꯂꯩꯇꯦꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯎꯈꯤꯕꯗꯨꯅ ꯀꯔꯤ? ꯑꯗꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯀꯩꯐꯥꯔꯦꯜꯒꯤ ꯃꯃꯤꯡ ꯀꯧꯔꯛꯂꯤ, ꯑꯗꯨꯁꯨ ꯅꯥꯁꯣꯟꯅꯅ ꯀꯩꯐꯥꯔꯦꯜ ꯀꯩꯐꯥꯔꯦꯜ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯀꯩꯐꯥꯔꯦꯜꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯏ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯈꯨꯀꯧꯗꯨꯗꯤ? ꯀꯟꯅ ꯂꯥꯎꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯥꯁꯣꯟꯅꯅ ꯆꯤꯔꯣꯟ ꯇꯧꯔꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯀꯩꯐꯥꯔꯦꯜꯅ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯑꯁꯨꯝ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯊꯥꯟꯗꯨꯅ ꯊꯝꯂꯤꯕ ꯃꯩꯅꯝꯁꯤꯡ ꯑꯗꯣ ꯈꯨꯗꯛꯇ ꯃꯁꯥ ꯃꯇꯣꯝꯇ ꯑꯃꯠꯇ ꯆꯞ ꯃꯥꯟꯅꯅ ꯈꯪꯃꯨꯠꯈ꯭ꯔꯦ꯫ ꯃꯩꯅꯝ ꯑꯗꯨꯅ ꯍꯦꯛ ꯃꯨꯠꯈꯤꯕꯒꯗꯤ ꯀꯥ ꯑꯗꯣ ꯄꯨꯝꯃꯝ ꯃꯝꯂꯦ꯫ ꯃꯄꯥꯟꯗ ꯊꯥꯜꯂꯤꯕ ꯃꯩꯅꯝꯁꯤꯡ ꯑꯗꯨꯒꯤ ꯃꯉꯥꯜ ꯈꯔꯕꯨꯗꯤ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯀꯥ ꯑꯗꯣ ꯃꯃꯤ ꯁꯥꯃꯤꯍꯜꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯩꯐꯥꯔꯦꯜꯒꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯂꯨꯈꯨꯝꯂꯣꯝ ꯊꯪꯕ ꯁꯔꯨꯛꯂꯣꯝꯗ ꯀꯅꯥꯒꯨꯝꯕꯤ ꯃꯤꯑꯣꯏ ꯑꯃ ꯃꯍꯥꯛ ꯈꯨꯔꯨ ꯀꯨꯜꯂꯒ ꯄꯥꯛꯊꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯂꯩꯕ ꯑꯗꯨꯗ ꯀꯩꯐꯥꯔꯦꯜꯅ "ꯍꯩ, ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ꯫ ꯀꯩꯐꯥꯔꯦꯜꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯊꯣꯡꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯕꯒꯦ? ꯑꯩꯈꯣꯏ ꯆꯪꯂꯛꯄ ꯌꯥꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯀꯩꯐꯥꯔꯦꯜ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯂꯥꯎꯔꯤꯕꯒꯗꯣ ꯀꯔꯤ ꯑꯃꯠꯇ ꯇꯥꯗꯦ꯫ "ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯊꯝꯈꯤꯕ ꯊꯥꯡꯁꯥꯡ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯃꯨꯡꯒꯤ ꯂꯨꯈꯨꯝꯒꯤ ꯅꯥꯀꯜꯗ ꯈꯨꯔꯨ ꯀꯨꯜꯂꯒ ꯂꯩꯔꯝꯕꯤ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯃꯨꯁꯤꯟ ꯃꯨꯏ, ꯃꯁꯝꯗꯨꯅ ꯖ꯭ꯋꯥꯏ ꯊꯥꯗꯕꯗꯨꯗꯗꯤ ꯎꯔꯤꯕ꯭ꯔꯥ? ꯋꯥꯡꯕꯁꯨ ꯐꯨꯠ 9 ꯋꯥꯡꯂꯤꯕꯅꯤ꯫ ꯃꯗꯨ ꯎꯕꯗ ꯁꯣꯝꯗ ꯀꯩꯐꯥꯔꯦꯜꯗꯤ ꯃꯁꯥꯗꯣ ꯊꯛꯀꯠꯈꯤꯗꯨꯅ ꯂꯥꯎꯕꯒ ꯑꯃꯠꯇ ꯉꯝꯗꯕ ꯃꯈꯩ ꯂꯣꯡꯗꯥ ꯇꯥꯗꯨꯅ ꯃꯌꯥ ꯀꯣꯡꯒꯣꯟ ꯀꯥꯕ ꯃꯈꯩ ꯈꯞ ꯆꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ "ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ" ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯣ ꯅꯝꯗꯨꯅ ꯍꯥꯡꯂꯛꯄ ꯃꯇꯝꯗꯗꯤ ꯀꯩꯐꯥꯔꯦꯜ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯃꯁꯥ ꯑꯗꯣ ꯁꯥꯔꯩꯍꯧꯒꯤ ꯃꯑꯣꯡꯗ ꯆꯤꯡꯊꯦꯛꯄ ꯂꯥꯛꯅꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯀꯩꯐꯥꯔꯦꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯅꯥꯏ ꯃꯁꯜꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥ ꯀ꯭ꯋꯥꯛꯂꯩꯗ ꯄꯥꯎ ꯑꯗꯨ ꯇꯝꯂꯨꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤ꯫ ꯃꯗꯨꯗ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯀ꯭ꯋꯥꯛꯂꯩꯗꯣ ꯃꯆꯥꯅꯨꯄꯥ ꯀꯩꯐꯥꯔꯦꯜꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯆꯦꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯩꯐꯥꯔꯦꯜꯗꯣ ꯑꯉꯥꯎ ꯑꯐꯩꯒꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯋꯥꯛꯂꯩꯅ ꯈꯪꯂꯦ, ꯀꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯂꯩꯔꯦ ꯍꯥꯏꯕꯁꯤ꯫ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯁꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯗ ꯑꯣꯜꯂꯛꯄ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯅ ꯊꯥꯔꯛꯄ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯀ꯭ꯋꯥꯛꯂꯩꯅ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯀ꯭ꯋꯥꯛꯂꯩꯗꯣ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯑꯃ ꯍꯥꯏꯕꯗꯒꯤ ꯃꯅꯥꯏ ꯃꯁꯜ ꯃꯌꯥꯝ ꯂꯥꯡꯗꯨꯅ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩꯐꯥꯔꯦꯜꯒꯤ ꯃꯁꯥꯗ ꯇꯤꯡꯀꯣꯛꯅꯅꯕ ꯂꯥꯏꯀꯨꯛꯅꯅꯕ ꯂꯥꯡꯊ꯭ꯔꯩꯅ ꯄꯨꯡꯐꯥꯏꯅ ꯀꯟꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯀꯩꯐꯥꯔꯦꯜꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯀ꯭ꯋꯥꯛꯂꯩꯅ ꯀꯩꯐꯥꯔꯦꯜꯗ "ꯀꯔꯝ ꯇꯧꯅ ꯊꯣꯛꯂꯤꯕꯅꯣ ꯅꯪꯒꯤꯁꯤꯕꯨ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯩꯐꯥꯔꯦꯜꯅ ꯃꯍꯥꯛꯅ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀ꯭ꯋꯥꯛꯂꯩꯅ "ꯅꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯀꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯩꯅꯝꯁꯤꯡ ꯑꯁꯤ, ꯃꯁꯤꯕꯨ ꯉꯥꯜꯍꯜꯂꯤꯕ ꯊꯥꯎꯁꯤꯡ ꯑꯁꯤ ꯂꯣꯏꯒꯗꯧꯔꯦ ꯅꯠꯇ꯭ꯔꯒꯅ ꯋꯥꯠꯂꯤ? ꯀꯌꯥ ꯌꯥꯝꯅ ꯌꯥꯎꯔꯤ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕ ꯃꯈꯩ ꯊꯝꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏꯒꯤꯁꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯑꯋꯥꯐꯝꯗ ꯇꯥꯔꯒ, ꯅꯤꯡꯊꯧ ꯑꯁꯤꯅ ꯁꯤꯔꯒ ꯅꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯂꯩꯕꯥꯛ ꯁꯦꯝꯒꯦ ꯈꯜꯂꯤꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ "ꯀꯔꯤꯅꯣ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ? ꯑꯩꯈꯣꯏꯅ ꯏꯅꯤꯡꯊꯧ ꯀꯩꯐꯥꯔꯦꯜꯒꯤ ꯀꯥꯗ
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯩꯐꯥꯔꯦꯜ ꯀꯔꯤ ꯍꯥꯏꯕ ꯉꯥꯜꯂꯒ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯃꯨꯛꯇ ꯆꯞ ꯃꯥꯟꯅꯅ ꯀꯅꯥꯅ ꯆꯨꯔꯤꯕ ꯑꯗꯨꯒ ꯑꯃꯨꯛꯇ ꯆꯞ ꯃꯥꯟꯅꯅ ꯀꯅꯥꯅ ꯃꯨꯊꯠꯂꯤꯕ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯀꯩꯐꯥꯔꯦꯜꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯃꯃꯥ ꯀ꯭ꯋꯥꯛꯂꯩꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯂꯥꯟꯃꯤꯁꯤꯡꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯤ ꯂꯩꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯋꯥꯛꯂꯩꯅ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯦ ꯃꯆꯥꯅꯨꯄꯥ ꯀꯩꯐꯥꯔꯦꯜ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯛꯂꯦ ꯐꯩ ꯈꯪꯒꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯦ ꯈꯜꯂꯗꯨꯅ ꯀ꯭ꯋꯥꯛꯂꯩꯗꯣ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ ꯑꯗꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯀ꯭ꯋꯥꯛꯂꯩꯗꯣ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯂꯩꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯌꯥꯝꯅ ꯀꯟꯅ ꯌꯦꯛꯂꯤ ꯀꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯦꯛꯂꯤꯕꯁꯤꯡꯗꯨ ꯍꯦꯛ ꯂꯣꯏꯔꯛꯄꯗ ꯀꯥ ꯑꯗꯨꯒꯤ ꯃꯇꯥꯏ ꯏꯊꯪ ꯊꯪꯕ ꯐꯛꯂꯥꯡꯒꯤ ꯁꯔꯨꯛ ꯑꯃꯗ ꯇꯞꯅ ꯃꯈꯨꯝ ꯍꯥꯡꯇꯣꯔꯛꯂꯤ ꯑꯗꯨꯝꯅ ꯃꯈꯨꯝ ꯍꯥꯡꯇꯣꯔꯛꯄ ꯑꯗꯨꯗ ꯀ꯭ꯋꯥꯛꯂꯩꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯨꯝ ꯑꯗꯨ ꯍꯥꯡꯇꯣꯛꯂꯤꯕ ꯑꯗꯨꯗ ꯃꯈꯨꯠ ꯃꯥꯗꯨꯅ ꯍꯨꯝꯖꯤꯜꯂꯒ ꯆꯤꯡꯊꯣꯔꯛꯄꯗꯗꯤ ꯇꯔꯦꯡ ꯃꯌꯣꯠ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯀ꯭ꯋꯥꯛꯂꯩꯅ ꯍꯩꯁ ꯃꯁꯤꯅꯅꯤꯗꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯂꯛꯂꯤꯕꯁꯤꯗꯤ ꯐꯩ ꯈꯪꯒꯅꯤ ꯀꯔꯝꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯇꯔꯦꯡ ꯃꯌꯣꯠ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ ꯃꯁꯦ ꯍꯣꯔꯦꯟ ꯊꯧ ꯇꯧꯗꯕ ꯌꯥꯗꯦ ꯑꯩꯒꯤ ꯏꯆꯥꯕꯨ ꯋꯥꯍꯜꯂꯤꯕ ꯃꯍꯥꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯅꯒꯦ ꯈꯪꯒꯅꯤꯗꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯀ꯭ꯋꯥꯛꯂꯩꯗꯣ ꯇꯔꯦꯡ ꯃꯌꯣꯠ ꯑꯗꯨ ꯄꯥꯏꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛ ꯅꯣꯡ ꯇꯞꯅ ꯇꯞꯅ ꯉꯥꯟꯊꯣꯔꯛꯂꯦ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯗꯣ ꯉꯁꯤꯒꯤ ꯊꯕꯛ ꯑꯗꯨꯗ ꯀꯩꯐꯥꯔꯦꯜꯗꯣ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈꯤꯗ꯭ꯔꯕꯗꯨꯗꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤ ꯂꯣꯏꯁꯤꯜꯂꯦ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯗꯤ ꯄꯤꯕꯥꯔꯦꯜꯁꯨ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯊꯕꯛ ꯂꯣꯏꯔꯕ꯭ꯔꯣ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯝꯂꯒ ꯆꯪꯈ꯭ꯔꯦ ꯄꯤꯕꯥꯔꯦꯜꯅ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤ ꯉꯥꯏꯈꯣ ꯊꯕꯛ ꯑꯗꯨꯗ ꯑꯩꯕꯨꯁꯨ ꯈꯔ ꯌꯥꯎꯍꯜꯂꯣ ꯐꯠꯇ꯭ꯔꯕ ꯀ꯭ꯋꯥꯛꯂꯩ ꯑꯃꯗꯤ ꯀꯩꯐꯥꯔꯦꯜ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯏꯃꯥꯕꯨꯁꯨ ꯂꯩꯅꯨꯡꯒꯤ ꯃꯝꯂꯕ ꯁꯨꯔꯨꯡꯗ ꯇꯤꯟ ꯀꯥꯡ ꯃꯔꯛꯇ ꯊꯝꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯅꯣꯡꯃꯒꯤ ꯆꯥꯛꯁꯨ ꯑꯗꯨꯝ ꯃꯔꯤꯗꯒꯤ ꯍꯦꯟꯅ ꯄꯤꯖꯗꯦ ꯑꯗꯨꯒ ꯏꯁꯤꯡꯁꯨ ꯄꯤꯊꯛꯇꯕ ꯅꯣꯡꯃ ꯀꯥꯜꯂꯒ ꯏꯁꯤꯡ ꯄꯤꯊꯛꯏ ꯍꯥꯏ ꯑꯗꯨꯝꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯂꯥꯛꯅꯗꯨꯅ ꯃꯈꯣꯏꯅ ꯊꯝꯂꯤꯕꯗꯣ ꯑꯩ ꯊꯣꯔꯛꯅꯕꯅꯤ ꯃꯗꯣ ꯑꯩ ꯈꯪꯂꯤꯕꯅꯤ ꯀ꯭ꯋꯥꯛꯂꯩ ꯑꯃꯗꯤ ꯀꯩꯐꯥꯔꯦꯜ ꯃꯥꯡꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯟꯈ꯭ꯔꯔꯣꯏ ꯑꯗꯨꯅ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯁꯤꯟꯅꯧ ꯅꯪꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯌꯨ ꯅꯍꯥꯛ ꯀꯔꯤ ꯄꯥꯝꯂꯤꯕꯅꯣ ꯋꯥꯐꯝ ꯑꯗꯨꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤ ꯄꯤꯕꯥꯔꯦꯜꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯍꯥꯛꯁꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯀꯣꯏꯍꯟ ꯂꯥꯏꯍꯟꯅꯤ ꯅꯪꯅꯕꯨ ꯇꯧꯒꯦ ꯈꯟꯈ꯭ꯔꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯅꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏ ꯅꯁꯥꯗ ꯑꯗꯨꯒꯨꯝꯂꯕ ꯂꯩꯕꯥꯛ ꯉꯥꯛꯄ ꯉꯝꯕ ꯏ ꯆꯦꯜꯂꯤꯕꯅꯤ ꯑꯗꯨꯅ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ ꯅꯍꯥꯛꯅ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯀꯅꯥ ꯈꯪꯍꯟ ꯎꯍꯟꯗꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯒꯗꯧꯔꯤꯕ ꯄꯥꯝꯕꯤ ꯑꯁꯦ ꯍꯦꯛꯂꯨꯒꯗꯕꯅꯤ ꯄꯥꯝꯕꯤ ꯑꯁꯦ ꯇꯤꯡꯈꯪꯇꯅ ꯌꯣꯝꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯃꯁꯥ ꯃꯔꯤꯡ ꯑꯃꯠꯇ ꯄꯥꯜꯂꯣꯏ ꯆꯨꯝꯗ꯭ꯔꯤꯡ ꯍꯧꯒꯅꯤ ꯑꯗꯨꯒ ꯃꯁꯥ ꯑꯃꯈꯛꯇꯪ ꯂꯩꯔꯝꯒꯅꯤ ꯃꯁꯥ ꯑꯗꯨꯗꯤ ꯑꯋꯥꯡꯗ ꯑꯃ ꯑꯣꯟꯒꯅꯤ ꯃꯈꯥꯗ ꯑꯃ ꯑꯣꯟꯒꯅꯤ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯃꯈꯥꯗ ꯑꯣꯟꯕꯗꯣ ꯊꯨꯗꯦꯛꯂꯒ ꯑꯩꯉꯣꯟꯗ ꯄꯨꯔꯛꯀꯗꯕꯅꯤ ꯃꯗꯨꯅ ꯈꯨꯠꯂꯥꯏ ꯑꯃ ꯁꯥꯒꯅꯤ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯣ ꯑꯩꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯁꯤꯖꯤꯟꯅꯒꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯆꯪꯕꯤ ꯂꯐꯨꯒꯤ ꯂꯐꯨ ꯊꯔꯣ ꯑꯃꯁꯨ ꯄꯨꯔꯛꯀꯗꯕꯅꯤ ꯆꯪꯕꯤ ꯂꯐꯨ ꯅꯠꯇꯕ ꯑꯇꯩ ꯍꯩ ꯂꯐꯨ ꯑꯃꯠꯇ ꯌꯥꯗꯦ ꯃꯁꯦ ꯈꯪꯅ ꯅꯍꯥꯛꯅ ꯆꯠꯀꯗꯕꯅꯤ ꯐꯔꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯊꯤꯔꯨꯒꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯤꯗ ꯃꯤꯅ ꯈꯪꯕꯅꯤꯅ ꯀꯝꯗꯧꯒꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯐꯔꯦꯁꯦ ꯑꯩꯒꯤ ꯁꯦꯠꯅ ꯏꯟꯅꯗ꯭ꯔꯤꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯤꯡ ꯂꯩꯔꯤꯕꯅꯤ ꯃꯗꯣ ꯅꯍꯥꯛꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯅꯥꯅꯁꯨ ꯈꯪꯂꯔꯣꯏ ꯋꯥꯐꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜ ꯍꯧꯅ ꯅꯣꯛꯂꯒ
ꯀꯔꯤ ꯑꯩꯕꯨ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯤ ꯁꯥꯎ ꯍꯥꯏꯕ? ꯑꯗꯧꯅ ꯍꯥꯏꯔꯛꯄꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯅ ꯂꯥꯟ ꯉꯝꯒꯦ ꯍꯥꯏꯔꯕꯗꯤ ꯃꯈꯜ ꯃꯈꯜꯒꯤ ꯂꯥꯂꯣꯡ ꯆꯪꯒꯗꯕꯅꯤ, ꯅꯨꯄꯤ ꯁꯥꯒꯗꯕꯅꯤ, नुपासु सागदबनी, कैसु ओनगनी, लमुकसु ओनगनी, करिगुम कांदा तुक्थरबा अदुगुमलबा पांगद्रबा सजी संगाइसु सागदबनी। वाफम मदुदा विवारेलगी थमोय पेरदुना चुम्मी चिंगनु साटपी अइखोय लानफम मसिंग ngamnabagidamukta मखल मखा कयागी सायोन ओनदबा याद्रे फारे नोंसु ngathorакle अइखोय सेम सानबा तौरसी असुमना हाइनरदुना विवारेल दो महांगना हाइरिबा पोलम चेरमदो हेकनबा सेम साख्रे अदुगा चिंगनु साटपिनसु महांगना हेगलकदोरिबा पोलम चेरम सिंगदो कदाइदा हवी कदाइदा लई अमदि मवोंग मतौ कमदौवी हाइबदो फजना लैमाइदा उटवाई मैतानगी मकुपसिंग हाइदोक्तुना अमदि मेक्रुक अमदि चेंगी असुबा हाइदोक्तुना येक्तुना ताकली मसिदगिदि विवारेलदो खोंगलै थुना चिंगनु साटपिगी सिजिनद्रिबा फुरित फिरोन सिंगदो सेसन इनसिंदुना ममाय मिमित खुमजिंदुना थोरकली अदुदगिदि महाग नोंगा फुंगा फुम त्रोपगी मी इताक ताक लेगे अदुदा महाग मफम मतो थादोक्तुना हाइबदि खुल्लदु थादोक्तुना चिंगनु साटपिना हारिबा पुलम चेरम सिंगदो हेलुनबगी चटख्री नाकल अमदना कमदौरी कोनुंग मनुंगदनि हौजिक्ति क्वाकलैना महाकी लैरिबा आमाइबी हाइबदि ममांग मतमदा महाकु ताकपी तंबीखिबा मांगोंदा अदुगुमलबा महैसिंग तंबीखिबा माइबी अदुगा तानरगा कोनुंग अदुगी मखा थंगबा माइकैदा लैरिबा चावरबा उपांबी अमगी मखोंदा ngarang क्वाकलैना फंखिबा तरेंग मयुर अदुगी मतंगदा वारी वताई सानरी मरुदगी मखोय करिनोमा तौसी हाइदुना थौ तंगुनबा सेम सारकलै वारी असिगी 19 सुबा तांकक मतंग असदा लुइसिनजरी मथगे तांकक सिंगदा करी कमदौरकपगे हाइबदु मयाम पुन्ना अमुक ngaiminerasi ngasigidamakadi mayambu aroibada amuka hanna khurumjari।